Manipuri Lolgi Numit Manipuri Literary and Cultural Forum Tripurana Art and Culture Department Manipuri sponsor Makhada ngasi Makhal Mathelgi Thorom kaya galoinana Agartalagi Nalgariada Pangthokhi Thorom aduda saknairaba Aiba Prafulo Bijay Singh Forum gi Vice President Thonga Tabam Gaurakishore Sharma Secretary Khwesna Mangol amadi Khunai gi saknairaba N Dhirendrana Athoiba Mithung Singh oina sarup yakhi Laibak ningba Saireng kaya amadi isai jagoi kaya galoinana Pangthokhi ba thorom aduda wangang loi kayana Bharat Sangbidan amadi Sahitya Academy na sakhanglaba Manipuri lol asing asi Assam amadi Tripura lengakna mirai birakpagi mami ama urakliba asti pende Tripura gi oina lol asti khangatlaba government ki school kun mari da tamli haina record lejarabasu school ayam da tambidre amaromda Bengali mayek ki mahuta maitai mayek oina tambina da su Tripura lengak ta takshin ba haure masida Manipur lengak na sumateng panghaningi haibu wafam kaya wangang luisinga phongdok nakhi 1990가 방문이 시도했어. 어디 맞는가 거의 또 아직 덤들어서 이제 덤들어서 굉장히 소리를 내지. 가가 머니프리기 론기 토롬수 빵토케. Şimdi hamlamalıyım.